Lakhipur online puthukzaba December ki tang tara mari Sagol se numit ki Khomjinba Pao tabirasi Ahanbada maroi Pao Silchar railway station dagi popi maruni haina chingnaba Barak Tampak kuni thoi phagat khre Tripura yauna Assam gi ate tei mafam dasu nupilan pangthokna kibagi pau makhatana lakli Amsugi nipu taruk suba foundation de Guwahati da pangthok pahaina lepna khre amasung Sapna Bania Assam BJP Mahila Morcha gi president oina khankhre Haujik mapungoi pau tabirase Government Railway Police GPR na ngarang ayuk angan bada Silchar railway station dagi popi maruni haina chingnaba Barak Tampak kuni thoi phagat khre Punna keji lising taru ka chatret ka tara rom gi oigataba maru sing adu kaithel gi mamalda keji amada lupa lising ani rom ni haina pawasina haire hairi ba potlam sing adu kanana kadai da purambano haiba khangmangamdri haire Tripura gi Manipuri Literary and Cultural Forum na Manipur gi amukoga kusamna duna Khowai district ki manungchana leiba Gaurnagar Nupilal complex da Marfumari suba Nupilal numit December ki tara nithoi leibak pokpa numita pangthokre Nupilal mitamda haikat lekat tamlaba matung nungthil gi thoramda observation committee gi convener KH Birola na mifam mapu oiduna pangthokkiba thoramda Tripura gi mantri Tinku Rai na chief guest amasung Manipur dagi amuko gi vice president Koizam Helen Meitei general secretary Dr Narendra Dhoksom Assam Hozai dagi Manipuri Women Literary Cultural Organization gi president Renuka Yumnam Forum gi president N Birola na chingba Mihut Singh Sarukjakhi Thoromasiga mari leinana Khowai district ki Sagnai Rabi Saisakpi Longjam Mangon Nganbi Yumnam Sakuntala amasung Hozai gi Renuka Yumnambu ikai khumnamba phongdokhi loinana numidasida takhelei nachom koba magazine amasu maikum hagdokhi haina Agartala dagi RK Tarunjina paudam lagli Lakhipur online channel asibu yengbiri basingna pawasibu like amati share tawbiu amati haujik phawa channel asibu subscribe tawbidri basingna subscribe tawbiu All Assam Manipuri Students Union Amsu Amadi Sobri Mitei Meheroiga Pullaga Boro Sobri Manipuri Posti Pathar Kandida Marfumari Suwanupilal Ningsing Numit Lisinganiga Konumdoi Haukiba December ki tarani thoida mihoi chahumuk tinduna pangthoki Thauramda Assam ki Saknairaba Oza Manipuri Language Advisory Board Sahitya Academy New Delhi ki member Dr. KN Charna chief guest oibiki loinana Saknairaba Mithunglen kaya leitengduna thoromaduda sarugyaki Thauramda Amsu KDC ki member sing amasung Sobri Khungangi Mahiroi sing loinana Karimganj district ki mafam kaya dagi Maira Paibi Ima sing lengbirakduna Ima Iben Singa Macha Singa gi marakta Mari asi tatpa yade khanduna thoromasi sarukjaki Mithunglen Dr. KN Charna Maira Paibi amadi Amsu gi marakta leiriba mama macha gi mari asi tattanaba amadi hena chesinanaba wapam thamki loinana akhanaba Mithunglen Singna khunaya sibu chakhananabagi damak Mahiroi Singna larik tambagi maike da pukning changsinba amadi aikoi amata oiduna lingjen manaduna afaba ahongba maporakpagi matangda wapam kaya thamnaki Marfumari suba Nupilal numit ka mari lenana Kasar Lakhipur gi manung chanbada Konjeng lekai khungangda Maira gi rally ama chatki handakta nauna semliba Konjeng lekai Maira Paibi Lupasigi secretary H Merina na hai lamdamasida Maira ima ani thokliba si punsilaba matung makhoisu macha oina tungin jage haiki ngasi akoina chatiba Maira gi khongchat asi Marfumari suba Nupilal gi nising numit adugi khongchat oina chatpani amdi
Hojing Mera Pai se khoi central committee central body ani lai masi ga karam maga tie up tawdu ribno kara gi committee da jaw tu ribno asigi matang na kari khana nei na balai te mana asigi matang da di akoi committee mata ka pundri akoi punge se khandri ado akoi khanjabadi committee ani sena pullaga ima se mapanga cha pura kallaga akoi akan ba ima sigi macha oi jage akoi se mogi matung injage haina ima ani se pun ba se akoi ngai jage se hai All Assam Manipuri Students Union Central Committee gi mifam mangarang phamduna lakliba February gi tang nipanda amsu gi niputaruk suba Foundation Day pangthokna bagi matangda khananai nakre mifamda amsu Central Committee gi President ngasepam sanahalla mifamapo amadi amsu Central Committee gi Advisor Saikom Komlakanta Daistapam ke mifamda amsu gi ex-sing amadi tongan ba district sing dagi saruk jatuna mifamasi mapung pana pangthoki Nubida sigi mifamda niputaruk suba Foundation Day asi Guwahati da pangthokpa haina lepnaki miyam gi oiba mifam ama December thada pangthokpa haina su wareploki haina asangbam sopon General Secretary Amsu Central Committee na khangalagli Laibak asi nangarang asidagi chahi kunithoi mamangda lisingani ga subna amada chathakiba Parliament attack adubu ningsingduna thodok atuda leikidraba athoba singi mafamda ikai khumnaba utpagi numit asida yamnamak angakpa mawngda ngarang Lok Sabha da mifam chatharingai gi sarakta visitor gallery dagi miyoi ani sangsilakhi amadi makoina napung machu gi maikhu thaba horakpadagi charangna bathoktuna nongmagi oina mifam jaithokhi Thodok atuda Delhi Police na miyoi mari phajinki aduga atopa miyoi ani amana phaba ngamhodre hairi Thodok asina maram oiraga Lok Sabha Speaker Om Birla na visitor sing changbada thingbatamkhre Sapna Bania Assam BJP Mahila Morcha gi President oina khankre phamasi pairamba Angur Lata Deka masagi achenba leibana mahak resign torba matung BJP SC Morcha gi Vice President oiramba Sapna Bania bu Assam BJP Mahila Morcha gi President oina khankibani Nungairaba pau khu tang chikpa nerve ki anaba khwang janglin gi anaba brain amadi BP stroke oiruba singi anaba kayabu digital clinical magnetology scanning therapy na layeng ba yahale layeng asina hidak amata yaudana haksangi cell amadi vital organ singbu mathau ningthina pangthok handuna I tongta leiramba amot pasing sengdokpa ngamali amasung kidney liver heart amadi brain gi mapangal kankat handuna haksang phana thamba ngamali magnetology scanning therapy asigi kanaba lobiu nasimak lengsin birago energy healing center first floor smile market central road silchar 1 Nongmaijing natabada numit khudingi ayuki pung 13 dagi nungthil gi pung ama phawa layeng seri chief consultant Dr. M. Santikumar Singha, Lifestyle Medicine Consultant, Harvard School of Medicine, USA Certified, Mobile number 9435070286. Aigi iming kabuk lay kauri, ay tulu badagi, haksang yakhang sina dana, satpangam dana, adu sargi klinik ay badagi, ay khare adu satpangam. Ay Lakhipur Khomjinba Laisumang gini. Ajo hana ay chatpangam hamde ajikti Dr. Shanti da jengwadari phadana chatpangam me Aroibada maroiba pau amukhanna Silchar Railway Station dagi Popi Maruni haina chingnaba Borakhau chamanga kunithoi phagatkhre Tripura yauna Assam gi ate mafamdasu nupilan pangthokna kibagi pau makhatana lakli Amsugi niputaruk suba Foundation Day Guwahati da pangthokpa haina lepnakre amasung Sapna Bania Assam BJP Mahila Morcha gi President oina khankre Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare